Fairengi mangani panba khudingi pangthoktuna lakpa ima tampa lairembi wanguge lailau tabage thongni thoram ngarang laishon tishon ga loinana pangthokre. Ima tampa lairembi harauba committee wangu ahalup laifamna sinduna pangthokhiba thoram maduda amaiba amaibe pena asaiba yauna laifam panagi hanjaba loitongbam yumjau amade ahalup panagi hanjaba among Manikapur khumanna saruk yakhe. Ima tampa lairembigi khubamda leiba sana sangaidage thongni thoram pangthoklaba tungda ima bo dolairemda puduna turel ikhai lalaga wangu ahalup panada leiba ima tampa lairembigi lairauda chahi asige ahanba lau tabagi thongni thoram pangthokhe. Thawamaduka mari lainana wangu laifam panagi hanjaba loitongbam yumjauna hai maihorolдagi chatnaduna laklaba lau tabagi thoram asida imana ihan hana lau tarabanina thangnaba numittagi macha manai oiba aikhoina lau taba yare aikhoi khudingmak na imagi mafamda mahai marong chumhanduna fogai chengai chonna haphanbiyo watpadaba ana ayek yaudaba nungai yaifaba pinabiyo haina thongni jabani haina so mahakna makhatana phongdokhe.